파리도 하라게 하면 파리 나도 나코는 하타라가디 아고도 하게 시정 빠이게라 당 빠이게라 농이 빠이게라 아노 테러리스나 까나노 테러리스나 탑나 까나노제 람비다 섭파 미션 미암다 클라이 빠이바 마야마 마나 농이 캡션 베기 토독시 사마네 보이지고 아도나 마시기시 series of ambush ko aduga then civilian da karigi manipura tangdu leta da ba thon na ba ki kana ba kharna sinbra haiba pot ma ojiti ne da biya da pot ma oi oja khoi ojiki ahan ba ki dana songi dana tu ose ko ojiki nga sigi sina amu yeng si mi ahum ni series right siri ba ahum si kana no have the kanogi baptist church ki adum ba lusing ba ahum ni series ko lusing ba ahum ni then moi mission ni then gari tu da moi si ka to ki bu church ki ni haina church ki phajana symbol yek na thar ga chappa adung ba kamu ni moi ga chamin na ba gari amaga moi anista moi ka san bari natra ado ka dori ni ado kanana tawbano kanana tawbano haiba to khangde sokpana moi mari soe natra moi mari sokpa sigi manung da ahum ama thart kanogi assam rifles ki kanguna 33 year kambuna imphal da pore then aduga sija hostel da lakanari ko siju adum horen ko na ngai ne khali wari ji ma puna khangmina sen tawni ko habadi ngasagi asuna kan da ambush tawduna mari sokpatu ki manung da ahum kuki ahum ama hojik sija hostel da lying ba ahum ji chief minister yumnam khemsan then adagi di deputy chief minister losi dikho the home minister Govinda Soy Mayam Changdana Ana Bagi Film Asok Film do Moy Yang Bagi Port Ama Akoi Lady Go say the Siamale Atopa Togok Ama Sigam Marilena Manipur Sikam Sati Manipur Labor Yabamaham or Rice of the Imbuko Chinico Queen to say Sunakanda Cookie Ohum Saitogana Harley He Pau Tabaga Masagi Nagagi Mi Kumatoi hai mui na ado naga ki kuma thoji naga ngakta nati ko kanu yauri nepali ahum la mari da yauri ko adagi den mau yauri adagi den konsa khulji kanano ha gadi kabi ni natra mun mayam si yauri ado kunma thoi phajal laga nupi angang yam yauri ko kunma thoi si phajal laga khoi gi kanu kuki mayam na thamle ko ada kari gi kamai phare no musu luhong ba masalu bani luhong ba masalu raga luhong ba gi harau te am ba gi salu raga halak pa da dak ta phabani adu di miyam gi punsi si kari oi gi amti yong akoi tamngam ba phim da lebra ba uji hat ka halamadra uji hingwadra hoi khangti ko then si smain ta gi paw ma ta ba gi amuk ke dore ngasai naga mayam na another cookie mayam mong phare Senapati na thameji ko senapati sa da pagre nakawai na thamre natra yes means nakoi na hat aragadi akoi jo hat kani chineb ko nakoi na pharagadi akoi jo phagani no na pharagadi akoi jo phagani chineba adu di akoi si kanglo pasal si adum hat na bi adum ledna tawri chineb ko si phim amalai thaina akoi na kari haitare sahi khargi mangda Taliban na Afghanistan haramba Taliban gi magi culture do magi culture magi mihat mayam do hojikti malem gi mipung khudi mangda manipuri se kari haramoi do na sini khoi lai se ko right sini ko khoi lai je khoi kiningai oi phot amani khoi lamjat se sigi lamjat se phajan nei na ba India masana di khoi u da tuka chagani kuki tuka chagani naga tuka charkani mai tuka charkani mamda khoi lichak sina ni ko je aduna akhoi karam mai tok dana karam bang da pok dana akhoi mi har pasi sum pam le no sine si pot ama akhoi na lai aduna laka da ngasai ahan bada hangbi tu ni series of kainoni asomna kan ambush tor ga hale hat kre natra sundar ani hat ki sundar ani hale natra sida hale sine ko adu kanana tawduino ado seida machin koi mari khatpa thakpo thokta boy tawgana arambai tengol yawi haiba yawi then adagi di innocent I am yawi haiba yarkani adagi di ZUF koi kamsong haibra adu yawi hai adu leingari ba mi mayam sina moi mayam sina koi amta nati na sengdokre ko sengdokre ko arambai tengol su sengdokre then innocent I am su sengdokre adagi di ngasai mo ni sengai haiba zuk kam zu sengdokre mo no sengdokre ko adugadi kanana tawno sine lai natro adugadi khoi haidoni samani khoi somna kanda mi gi mayum da bom phumjalaga tronglawbi da phumjalaga mi hatpa natra
somnakanda misam mayam ama adu church leader ahan ngatani yahanju yarimni anum susapurum da sasarure salurga mayum da hale lambi du da nomai kapsal ga ebu subsalaga hatu natra somnakanda su samani natra mayum da hanja imphal da mayum da hanjare adu to lambi da nomai kapsal hatu adu gadi mi harpa kangbu ama lei ado lei se mari khaga loinak dei na kadra habadi midi mari le nam da bayai adubu ngasai gi thoning ba thol li ba thongdok to adu da pamba mi khadi yaubra habase silli langli potse adu madi yaubra habase ma akhoi da singna ba ya ba pot ama khadi adum leita ba nate lei ada hujik lai di manipur government ki manipur lenga ki magi kanos pdf sikari sine khoi nang be siko som akhoi ja isu sum khali ni ko o ngasi di sim si sija hosal da layeng ba mayam layeng itu kuki gi angang ahum yori ba mayam du layeng ba ma salure salukan da pawmi mayam ma unaram de ngasi di ba nuai su nuai ram ko ado kaino ma tawdish khoina na hawai den hairin ko manipur government ano ba manipur government ama samai ba koi honorable minister nang khemchang gi government se asi ba masing thina na ba lai ba government ka saman re ko ado den poyen seng piba poyen sen ko abdi esker sia na ba thamba gamen ka chamana khale natra aso open mayam do yori mayam do adu ka dore madu lebak si ing na sikna pana na bagi damka tangai fadana protest to honda na bagi damka adum thabak hap ki haiba pot ama la ne si adum simpa pur ba pot amani ko adu wor gati si ba na ki ba mayam pa ta hanna ga am tor ga gamen thabak mi kyam pi thau pi gam do natra kyam thau pi gam do aduna adum da sakum seba khoi lai di policy maker dam ta lakpio manipur se masigi se khoi yar khoi hire na haida bai wane ba ko ado akhoi si kainom tawkhre natra manipuri macha dan ko ai chaido si de ana manipur na miya pung on tho ba ko akhoi sina mi mayam ma pahat hana hala ba khoi masel se hana hala ba aduga indiana super power gi mang ba do topio ko akhoi si india da yaw da badong na khoi no ubra ko na khoi gi mieng kaim changaro dra sine khoi lai akhoi na sahi ahum hele akhoi noi gi mieng changu noi ne mieng changa ga di kaim na te ko en harise as khang da bra sine ko akhoi na sa hari bse noi ta na ba hari ni noi mayam loi le ram ni kai no ha ta ga di sing da lo leite natra lo leite de khulai pa mayam na maning tawi asi lakshana na bo noi thorang kari le re kai thorang tor ge sini adumba thorang sing du amta tawdana sum thamdar gadi noina yupani har kari hayo jo da sinda noina yoga di kadawre adum mi halakani natra then natai jaga ba thok mayam tarkani manipur se kadawi bu mai da lon ba ising la chamanani hujik yemo lambi thingyang re kadawai hang ne khangti natra Churachandpur district thingre loi thingge more thingge adagi loi thingge ko nungai ta phokdok pagi nga sigak thingbo wergadi yam pare adagi anyway ama saurunena ngasai phagi bakangudu thongthong thadana rone manipur dum loire natra harade ongna loi le ngai sida amuksu loire do population by do adu phima lae bako aduna sigi marak sida ujiki hingi ba mayam hingori ba mayam natra pharaga thamba mayam se thadong halu noi songsu thadong na hono somna kada so deputy cm am le jaine somna kada so deputy cm le jaine deputy cm ani to phami na lo aduga hanan gan natra aduga then masagi ka rodudi cookie mayam na yaba mi oira moi cookie orga su cookie ni yaba mi hati nate dra cookie no oira men khalasu natra adu nagara oira maga su naga miyam na yaba mi hati oide dana maitai na oira maga su maitai mayam na yaba mi hati kesu oide sumiko hojite ka dore nagaland gi minister na condemn tore natra ngale ka dore prime minister condemn tor priya ma prime minister ka di manipur ka horam ni da ai tor thong madi mari tor ko mari su tor mari ka horam ni manipur se ma kai lege ga kauram mani ma je ahal ko selak pani na ba sahi jame dana aduna moi je ai kauram do male en khan ba manipur se ko admain le aduna akhoi se kitang khada ba chum ba ni akhoi se mi ni ko mi ba ni ko adna mi ba amada kari la chat ka dage kari kamai to dage thogolon to dage mi na phatra ga ai ju pharo hai ga di hui na khongen ai ju som o khong ga dra sima ko number 1 aduga maitai gi magi kano sisu yengo ko pukchel saw ko su yengo kuki ahum so ga pukhale natra pukhale simison hang musali akoi nyam kai hai di natra adam freedom le nungai na dum thambi natra phadar laing hali natra si
ꯃꯩꯇꯩꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤꯅꯦꯕ ꯅꯠꯇ꯭ꯔꯣ right. ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯀꯨꯀꯤꯁꯨ ꯈꯪꯉꯣꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯑꯣꯏꯔꯣꯏꯗꯕ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯗꯧꯅꯀꯣ ꯑꯣꯏꯔꯣꯏꯗꯕ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯍꯥꯏꯁꯤ ꯆꯥꯔꯣꯏꯗꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯥꯟꯅꯗꯕ ꯗꯤꯃꯥꯟ ꯇꯧꯒꯅꯨ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯁꯦ ꯅꯈꯣꯏꯁꯨ ꯈꯨꯠ ꯂꯥꯟꯊꯣꯛꯄ ꯇꯝꯃꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯁꯨꯝ ꯍꯥꯞꯈꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯣꯏꯁꯦꯀꯣ ꯃꯣꯏꯅ ꯇꯦꯔꯣꯔꯤꯁꯀ ꯍꯥꯏꯁꯦ ꯁꯣꯏꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯖꯥꯠꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯥꯏꯔꯛꯇꯦ ꯅꯍꯥꯟꯋꯥꯏ ꯍꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯐꯥꯎꯕꯀꯣ ꯖꯤꯔꯤꯕꯥꯝꯗ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯗꯦꯟ ꯁꯨꯝ ꯅꯥꯀꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏꯁꯤ ꯌꯥꯍꯧꯁꯤ ꯌꯥꯝ ꯊꯦꯡꯅ ꯍꯧꯕꯒꯨꯝꯕ ꯑꯃ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯏꯕꯒꯤ ꯍꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯀꯣ ꯍꯧꯖꯤꯛꯇ ꯃꯁꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯈꯔ ꯊꯦꯡꯃꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕ ꯑꯗꯨꯒ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯣꯛꯂꯤ ꯈꯪꯒꯅꯤ ꯃꯤꯆꯝꯅꯤ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯁꯤꯔꯤꯗꯣ ꯑꯍꯟꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯉꯁꯤ ꯄꯥꯁꯇꯔꯅꯤ ꯅꯠꯇ꯭ꯔꯥ ꯆꯔꯆꯀꯤ ꯂꯤꯗꯔ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯃꯤ ꯑꯃ ꯑꯣꯏꯀꯣ MBCꯗꯁꯨ ꯃꯥ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯌꯥꯝ ꯈꯪꯅꯕ ꯃꯤ ꯑꯃꯅꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯤ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯦꯝꯕꯨꯁ ꯍꯥꯏꯁꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯑꯦꯝꯕꯨꯁ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦꯅ ꯔꯣꯗ ꯀꯥꯞꯁꯤꯟ ꯌꯥꯄꯣꯟꯇꯦꯕꯀꯣ ꯀꯥꯞꯄꯤꯕ ꯀꯥꯡꯕꯨꯗꯨꯅ ꯀꯩꯒꯨꯝꯕ ꯃꯩꯇꯩ ꯑꯣꯏꯗ꯭ꯔꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗꯒꯤ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯀꯨꯀꯤꯅꯦꯅ ꯍꯥꯏꯔꯁꯤꯅꯦ ꯑꯗꯨꯅ ꯃꯣꯏꯅ ꯃꯩꯇꯩꯅꯦꯅ ꯚꯥꯞꯅ ꯁꯥꯔꯗꯤ ꯇꯧ ꯌꯥꯄꯣꯟꯇꯦꯕ ꯀꯨꯀꯤ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯥꯔꯃꯤ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯥꯔꯃꯤ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯗꯅ ꯑꯗꯨ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯁꯦ ꯂꯩꯕꯅꯤꯅ ꯑꯦꯝꯕꯨꯁꯀꯤ ꯀꯩꯅꯣꯁꯤꯗ ꯆꯠꯈꯤꯕ ꯒꯥꯔꯤ ꯑꯅꯤꯗꯨ ꯃꯤꯆꯝꯅꯤ ꯃꯤꯌꯥꯝꯅꯤ ꯑꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯀꯥꯡꯕꯨ ꯑꯃ ꯀꯥꯏꯗꯅ ꯑꯃ ꯂꯩꯕ ꯑꯃꯅ ꯄꯥꯎ ꯄꯤꯔꯝꯒꯅꯦꯕ ꯁꯣꯏꯅ ꯄꯥꯎ ꯄꯤꯅꯤ ꯅꯤꯌꯣꯝꯅꯤ ꯃꯁꯤꯒꯤ ꯑꯦꯝꯕꯨꯁ ꯇꯧꯕꯒꯤ ꯅꯤꯌꯣꯝꯅꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯒꯥꯔꯤ ꯑꯅꯤ ꯅꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯄꯣꯠꯇꯣ ꯄꯥꯡꯊꯣꯛꯄ ꯌꯥꯔꯕꯅꯤ ꯍꯥꯏꯁꯦ ꯍꯥꯏꯔꯝꯒꯅꯦꯕ ꯃꯤꯟꯁ ꯃꯗꯨꯅ ꯇꯥꯏꯗꯤ ꯆꯠꯈꯤꯕ ꯀꯥꯡꯕꯨꯗꯨ ꯆꯔꯆꯀꯤ ꯀꯥꯡꯕꯨꯅꯤ ꯃꯤꯆꯝꯅꯤ ꯂꯩꯕꯥꯛꯁꯤ ꯋꯥꯊꯣꯛ ꯐꯖꯅ ꯑꯣꯏꯔꯗꯕꯅꯤ ꯅꯣꯏꯅ ꯑꯗꯨ ꯄꯥꯡꯊꯣꯛꯑꯒꯗꯤ ꯑꯁꯦ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯀꯥꯡꯕꯨꯗꯨꯅ ꯍꯥꯟꯅ ꯈꯪꯉꯒ ꯊꯑꯣꯏꯅ ꯑꯇꯝꯅꯅ ꯇꯧꯕ ꯄꯣꯠ ꯑꯃꯅꯤ ꯁꯣꯏꯕ ꯅꯠꯇꯦ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯒꯗꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤꯆꯝꯁꯨ ꯍꯥꯠꯄ ꯑꯗꯨꯒ ꯃꯤꯆꯝ ꯃꯔꯛꯇꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯑꯣꯏꯔꯕ ꯑꯗꯨꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯇꯦꯔꯣꯔꯤꯖꯝꯁꯤꯕꯨ ꯀꯥꯏ ꯂꯩꯒꯦ ꯁꯤꯗ ꯆꯨꯝꯃꯤꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯩꯅꯗꯣꯏꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯐꯕꯁꯤꯅ ꯀꯅꯥꯅꯣ ꯐꯠꯇꯕꯁꯤꯅ ꯀꯅꯥꯅꯣ ꯇꯦꯔꯣꯔꯤꯁꯅ ꯀꯅꯥꯅꯣ ꯇꯦꯔꯣꯔꯤꯖꯝ ꯅꯠꯇꯕꯅ ꯀꯅꯥꯅꯣꯁꯦ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤꯗꯣ ꯑꯃꯨꯛ ꯋꯥꯈꯜꯅ ꯁꯥꯒꯠꯂꯦ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯅꯥꯒꯥꯔ ꯇꯧꯕꯅꯤ ꯍꯥꯏꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯦ ꯀꯟꯐꯥꯝ ꯇꯧꯕ ꯅꯠꯇꯦ 사갈할래 마음도수 사갈래 ꯑꯩꯈꯣꯏꯁꯨ ꯁꯥꯒꯠꯂꯦ ꯂꯣꯏ ꯁꯥꯒꯠꯂꯦ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯐꯥꯅꯔꯤꯁꯦ ꯅꯠꯇꯦ ꯑꯗꯨꯒ ꯅꯠꯇꯦ ꯑꯗꯨꯅꯤ ꯑꯩ ꯂꯥꯛꯏꯁꯦ ꯋꯥꯈꯜꯅ ꯁꯥꯒꯠꯂꯦ ꯁꯥꯒꯠꯂꯀꯥꯟꯗꯨꯗ ꯐꯥꯔꯦ ꯃꯤ 12 ꯐꯥꯔꯦ 12두다 나가 ꯑꯇꯣꯞꯄꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯗꯦꯟ ꯇꯥꯡꯈꯨꯜ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯂꯤꯁꯨ ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯅꯦꯄꯥꯂꯤ ꯈꯟꯗꯣꯛꯑꯒ ꯃꯣꯏ ꯃꯌꯥꯝ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥ ꯇꯧꯃꯤꯟꯅꯕꯅꯤ ꯅꯣꯏ ꯄꯨꯂꯞ ꯉꯁꯤꯁꯤ ꯑꯗꯨꯝ ꯁꯤꯗ ꯌꯥꯗꯦꯅ ꯁꯤꯍꯟꯈ꯭ꯔꯕ꯭ꯔꯥ ꯆꯨꯝꯃꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯉꯒ ꯂꯥꯛꯆꯕꯅꯤ ꯂꯨꯍꯣꯡꯕ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯒꯤ ꯃꯣꯏꯁꯨ ꯃꯤꯆꯝ ꯐꯖꯅ ꯃꯤꯆꯝꯅꯦꯁꯤ ꯈꯪꯉꯤꯀꯣ ꯑꯗꯨꯒꯤ ꯃꯤꯆꯝꯗꯨꯁꯨ 하이잭 떠오르게 부부 너트랑 호스티에서 있는 파전 바이브세 that is also crime 아주 terrorism yes 야올거 terrorism 게 definition 야올거 아래가니 아무 som락한다 아왕놈다 아무 하래 아왕놈다 뭐에 아이코기 미두 타독 하는나버니 어드나 마시기시 시기 티오리시나 다디 우파이 렉티에나 순독나 버기다 먹다 쿠키 카라 파로 나는 삐앙 로 파달라가 탐매 나더라 탐매 무기 뭔가 실버 이센지 까이노 숨락한데나 그래 쿠키 하래 가나 와칼나 사갈래 아고 나가나 하빠니 아루디 그러기 거기 나가 파로 나가 하로 너트로 하라게 하면 너트로 파리도 하라게 하면 파리 너트로 yes 시내부고 하면디 무기 인텐션도 그래 아 거기 미 하라버니 노이조 하래 시내부 하라니 시너트로 핫바 means 하라니 하이바 사마나 그래 지금 바탕거디 아도네 나 하지는 거지 사마니 손도 나가게도 사마니 아코이 미도에 하나바 노조 하네 너들아 시내부 동네시 아도디 거리노 떨어지 시내부고 로이막 테러리즘기 액업 테러리즘 아까 뭐냐 미참 미암나 로이 떨래 미참 미암주 떨래 아도 쿨라이 파이브 마얌기 드라마다
ꯑꯗꯨ ꯑꯦꯛꯇ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯂꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯂꯩꯔꯦ ꯃꯤꯌꯥꯝꯁꯨ ꯌꯥꯎꯁꯜꯂꯦ ꯃꯤꯌꯥꯝꯁꯨ ꯂꯣꯏ ꯌꯥꯎꯁꯜꯂꯦ ꯁꯤ ꯄꯣꯠꯁꯦ ꯃꯤꯌꯥꯝꯗꯨ ꯌꯥꯎꯁꯜꯂꯛꯅꯕ ꯁꯤꯟꯕꯁꯨ ꯑꯣꯏꯔꯝꯕ ꯁꯤꯜꯂꯤꯅꯤ ꯑꯗꯨ ꯁꯤꯜꯂꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯗꯤ ꯐꯔꯦ ꯐꯕꯁꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯤꯆꯝ ꯑꯍꯨꯝ ꯍꯥꯠꯂꯦ ꯑꯍꯨꯝ ꯍꯥꯠꯂꯤꯗꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯈꯔꯅ ꯍꯥꯠꯄꯅꯤ ꯂꯣꯖꯤꯛꯁꯤ ꯌꯦꯡꯉꯨꯀꯣ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯀꯟꯗꯦꯝ ꯇꯧꯅꯔꯛꯑꯦ ꯀꯕꯨꯏꯁꯨ ꯀꯟꯗꯦꯝ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯅꯥꯒꯥ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯣꯏ ꯇꯧꯔꯦ ꯑꯗ ꯗꯦꯟ ꯀꯨꯀꯤꯁꯨ ꯇꯧꯔꯦ ꯃꯩꯇꯩꯁꯨ ꯇꯧꯔꯦ ꯇꯧꯗꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯣꯏ ꯀꯩ ꯐꯥꯔꯤꯅꯣ ꯊꯥꯗꯣꯛꯎ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯟꯗꯦꯝ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯛꯆꯤꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯁꯤꯒꯤꯗꯃꯛꯇ ꯒꯃꯦꯟ ꯑꯃ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯒꯃꯦꯟꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯒꯃꯦꯟꯁꯤ ꯁꯤꯕ ꯅꯠꯇꯦ ꯅꯥꯎ ꯑꯦꯛꯖꯤꯁ ꯅꯠꯇ꯭ꯔꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯁꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯁꯨ ꯍꯧꯖꯤꯛ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯤꯡꯈꯠꯂꯒꯁꯨ ꯇꯧꯗ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯂꯩꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯃꯦꯟꯅ ꯀꯩꯗꯧꯔꯤꯒꯦꯗꯣ ꯑꯩꯈꯣꯏ ꯌꯦꯡꯁꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯃꯦꯟꯁꯤ ꯕꯐꯔ ꯖꯣꯟ ꯂꯥꯟꯖꯜꯂ ꯆꯪꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤ ꯑꯩ ꯂꯥꯛꯆꯒꯦ ꯑꯗꯨꯁꯨ ꯂꯥꯛꯆꯒꯦꯀꯣ ꯑꯗꯨꯅ ꯒꯃꯦꯟ ꯑꯃ ꯂꯩ ꯒꯃꯦꯟꯁꯤ ꯃꯌꯥꯝ ꯈꯪꯕꯤꯌꯨ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅꯤ ꯅꯠꯇ꯭ꯔꯥ ꯃꯩꯇꯩ ꯒꯃꯦꯟ ꯅꯠꯇꯦ ꯃꯗꯨꯒꯤ ꯈꯨꯗꯝ ꯍꯥꯏꯕꯨ ꯉꯁꯥꯏꯒꯤ ꯅꯤꯝꯆꯥ ꯀꯤꯄꯦꯟ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯥ ꯗꯦꯟ ꯑꯗꯒꯤ ꯂꯣꯁꯤꯗꯤꯀꯣ ꯌꯥꯎꯔꯤ ꯗꯦꯟ ꯍꯧꯖꯤꯛꯁꯨ ꯋꯥꯁꯛ ꯂꯧꯕ ꯃꯇꯝꯗ ꯍꯥꯞꯀꯗꯧꯔꯤ ꯅꯥꯒꯥ ꯍꯥꯞꯀꯗꯧꯔꯤ ꯀꯨꯀꯤ ꯍꯥꯞꯀꯗꯧꯔꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪ ꯂꯩꯔꯕ ꯄꯣꯠ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯃꯩꯇꯩ ꯒꯃꯦꯟ ꯅꯠꯇꯦ ꯗꯦꯟ ꯑꯗꯨꯁꯨ ꯀꯩꯗꯧꯒꯤꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯂꯣꯒꯤ ꯃꯈꯥꯗ ꯇꯧꯔꯒ ꯒꯃꯦꯟ ꯁꯦꯝꯕ ꯌꯥꯏꯌꯦꯅ ꯁꯦꯝꯍꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯅ ꯒꯃꯦꯟꯁꯦ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯊꯧꯗꯥꯡꯁꯤ ꯀꯔꯤꯅꯣ ꯃꯥ ꯇꯧꯅꯅꯕ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯚꯣꯠ ꯄꯤꯔꯤ ꯅꯠꯇ꯭ꯔꯣ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯃꯨꯛꯇꯪ ꯃꯇꯝ ꯑꯃꯇꯪ ꯉꯥꯏꯔꯒ ꯑꯝꯇ ꯌꯦꯡꯁꯦꯕ ꯀꯩꯗꯧꯒꯦꯗꯣ ꯑꯝꯇ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯅ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯣ ꯑꯩ ꯈꯜꯂꯤ ꯑꯗꯨꯝ ꯐꯥꯕ ꯉꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩ 33 ARꯒꯤ ꯃꯐꯝꯅꯤ ꯅꯠꯇ꯭ꯔꯥ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯪꯕꯗ ꯄꯨꯡ 10 ꯇꯧꯀꯥꯟꯗ 13 ꯄꯥꯎ ꯐꯪꯉꯦ ꯄꯨꯡ ꯑꯃ ꯅꯠꯇ꯭ꯔꯥ ꯄꯨꯡ ꯑꯃ ꯂꯩꯔꯦꯀꯣ ꯄꯨꯡ ꯑꯃꯁꯦ ꯑꯗꯦꯟ ꯄꯨꯡ ꯑꯃ ꯂꯩꯔꯒꯗꯤ ꯄꯨꯡ ꯑꯃꯁꯤꯗ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯕꯇꯥꯂꯤꯌꯟ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯁꯤꯗꯒꯤ ꯗ꯭ꯔꯣꯟ ꯊꯥꯒꯠꯄ ꯌꯥꯏ ꯑꯗꯨꯒ ꯀꯥꯏ ꯀꯥꯏꯗ ꯆꯪꯒꯦ ꯀꯥꯏꯗ ꯂꯩꯒꯦ ꯀꯅꯥꯅꯣ ꯃꯣꯏꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯦꯕ ꯀꯣ ꯑꯗꯨ ꯇꯧꯍꯧꯗꯕ꯭रा ꯁꯤꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯅꯝꯕꯔ 1 ꯑꯗꯨꯒ ꯅꯝꯕꯔ 2 ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯖꯔꯃꯟ ꯔꯣꯗ ꯇꯥꯏꯒꯔ ꯔꯣꯗ ꯑꯝꯇꯅꯤ ꯂꯝꯕꯤꯁꯦ ꯀꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯈꯥꯔꯣꯝꯅ ꯖꯔꯃꯟ ꯑꯋꯥꯡꯂꯣꯝ ꯀꯥꯡꯕꯨꯅ ꯇꯥꯏꯒꯔ ꯑꯩꯈꯣꯏꯅ ꯃꯌꯥꯏꯁꯤꯅ ꯂꯥꯏꯑꯣꯟ ꯍꯥꯏꯔꯁꯤꯔꯥ ꯂꯥꯏꯑꯣꯟ ꯔꯣꯗ ꯍꯥꯏꯔꯁꯤꯔꯥ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯦ ꯁꯤ ꯂꯝꯕꯤꯁꯦ ꯏꯜꯂꯤꯒꯦꯜ ꯅꯠꯇ꯭ꯔꯥ ꯏꯜꯂꯤꯒꯦꯜꯅꯤ ꯍꯥꯏꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯂꯝꯕꯤꯁꯦ ꯂꯣꯟꯅ ꯌꯥꯗꯕ ꯄꯣꯠꯅꯤ ꯐꯣꯔꯦꯁꯀꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯐꯖꯔꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯌꯥꯝ ꯁꯦꯝꯍꯟꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯄꯣꯠꯁꯦ ꯄꯥꯏꯈ꯭ꯔꯦꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯒꯨꯝꯁꯦ ꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯃ ꯃꯌꯥꯝꯁꯤ ꯇꯉꯥꯏ ꯐꯗꯅ ꯄꯨꯟꯁꯤ ꯍꯤꯡꯅꯕꯅꯦꯅ ꯂꯝꯕꯤꯅꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯂꯝꯕꯤꯁꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛ ꯁꯦꯜꯂꯤꯒꯦ ꯁꯤꯅꯤ ꯀꯃꯥꯏꯅ ꯊꯥꯗꯣꯛꯏ ꯀꯃꯥꯏꯅ ꯆꯠꯍꯜꯂꯤ ꯃꯣꯏꯅ ꯄꯣꯔꯛꯄ ꯄꯣꯠ ꯀꯅꯥꯅ ꯆꯦꯛ ꯇꯧꯏ ꯄꯨꯂꯤꯁꯅ ꯀꯅꯥꯅ ꯆꯦꯛ ꯇꯧꯏ ꯗꯦꯟ ꯑꯥꯔꯃꯤꯅ ꯆꯦꯛ ꯇꯧꯕ꯭ꯔꯥ ꯀꯅꯥꯅ ꯆꯦꯛ ꯇꯧꯒꯦ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯆꯠꯍꯟꯕ꯭ꯔꯥ ꯅꯣꯡꯃꯩ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯍꯟꯕ꯭ꯔꯥ ꯑꯗꯨꯒ ꯅꯝꯕꯔ 4 ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯍꯟꯕ꯭ꯔꯥ ꯐ꯭ꯔꯤ ꯊꯝꯕ꯭ꯔꯥ ꯃꯣꯏ ꯃꯌꯥꯝꯒꯤ ꯐ꯭ꯔꯤꯒꯤ ꯂꯝꯕꯤ ꯑꯣꯏꯍꯟꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯌꯦꯡꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯦꯝꯕꯨꯁ ꯇꯧꯔꯛꯏꯁꯦ ꯃꯣꯏꯅ ꯐꯖꯅ ꯃꯤꯠꯌꯦꯡ ꯆꯪꯉꯝ ꯇꯥꯔꯒꯗꯤ ꯂꯝꯕꯤꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯝꯕꯤ ꯈꯔ ꯊꯤꯡꯗꯅ ꯈꯣꯠꯇꯅ ꯑꯃ ꯇꯧꯔꯒ ꯃꯣꯏ ꯆꯦꯛ ꯊꯨꯡ ꯈꯔ ꯇꯧꯔꯝꯃꯒꯗꯤ ꯁꯤꯒꯨꯝꯕ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯩ ꯈꯟꯖꯕ ꯋꯥꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯑꯃ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕ ꯒꯃꯦꯟꯠꯀꯤ ꯃꯊꯧꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯒꯃꯦꯟꯠꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯂꯥ ꯆꯠꯂꯒ ꯂꯥꯏ ꯅꯤꯡꯕ ꯃꯇꯝ ꯅꯠꯇꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯁꯤꯡꯖꯪ ꯄꯥꯏꯒꯦꯔꯥ ꯊꯥꯡ ꯄꯥꯏꯒꯦꯔꯥ ꯅꯣꯡꯃꯩ ꯄꯥꯏꯒꯦꯔꯥ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯂꯣꯗꯣ ꯑꯣꯏꯅ ꯇꯧꯔꯣ ꯁꯨꯝ ꯊꯥꯗꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯐꯤꯕꯝ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕꯁꯦ ꯁꯨꯡꯂꯩ ꯂꯩꯍꯟꯗꯅꯕ ꯀꯥꯡꯕꯨ ꯑꯃꯅ ꯍꯣꯠꯅꯔꯦ ꯑꯗꯨꯀꯅꯥ ꯑꯩꯅ ꯄꯨꯊꯣꯛꯀꯗ꯭ꯔꯣ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯒꯣꯔꯃꯦꯟꯠ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯔꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯄꯨꯊꯣꯛꯎ ꯁꯤ ꯀꯥꯡꯕꯨꯁꯤꯅꯦꯗꯣ ꯄꯨꯊꯣꯛꯎ ꯑꯗꯨꯒ ꯗꯦꯟ ꯃꯣꯏꯕꯨ ꯐꯖꯅ ꯑꯃꯨꯛꯇꯪꯗꯤ ꯐꯥꯔꯣ ꯐꯩꯖꯩ ꯆꯤꯡꯒꯦꯔꯥ ꯆꯤꯡꯉꯣ ꯎꯍꯟꯗꯕꯤꯗ ꯑꯗꯨꯒ ꯂꯩꯄꯥꯛꯁꯤꯗꯤ ꯑꯝꯇꯪ ꯀꯜꯂꯝꯃꯨ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯑꯣꯖꯥ ꯙꯟꯕꯤꯌꯨ ꯁꯤꯒꯤ